ngasi ing kumja lising ani kunmari September gi tang kunmari lepa popo numit asida ehak na khwai gi mafam da thamjagadori ba si ngasi gi malem da leiriba maitai khuding makna akoi gi khangna bagum na su tawba khangna pham su thokpa adubu magi maramda mapung phaba larik amad phawdi ngasi phawbu da su leitriba adugumba akoi gi jananeta miyam gi luching ba Jananeta lamyanba luchingba Jananeta Hijam Irawat ki maramdani ayhakna thamjagadoriba asi ayhakna 2010 dagi na 2015 bhawda chahi taruk lom changna honajara aga akhoigi 2015 gi November thada phongkhiba punna lamai chahumga kunthra taruk panba likhidreba wari ningthaujam binoi singhagi punsi amadi Jananeta Irawat ki ihau lalohda yumpham oiba haibna kauba lairik adu dagi yauba Jananeta Hijam Irawat ki chapter adu pathok chagadoribani lairik asi akhoigi phungbi gibana akhoigi laioi khraba ngasidi laioi khraba pabung ningthaujam binoi singhagi loinabi imaibe masrimati ningthaujam ongbi sarju devi nampal lamabam leikaina gi amasung magi macha masu singna phungbiramani adu ngasidi imai bema akoigi ningthaujam ongbi sarju devi su laioi khre adu larik asi akoigi 2000 da naharol saita premi samiti imphal na akoigi chahi adugi khwaidagi phaba akoigi biography gi book biographical account ki oiba mana oina akoigi lakpam jugindro memorial literary award PBG adumba larik aduda yauba akoigi Jananeta Hijam Irawat ki wafam sing adu ai mathang manaw naina akoigi tangkak thokna pathok chage amukta loina mak pabadi yamna sangbo oina thokani adu akoigi Jananeta Hijam Irawat ki maramda ehakna tawjaramba sanathong hariba thagi chefong adusu akoigi horokpo matamdagi howna akoigi chahi khudingi September thabu laktar di Jananeta Hijam Irawat ki maramda Manipur gi akhang ahi Jananeta Hijam Irawat ki maramda thijinbiba akhang ahi singna ibiba akoi wareng sing adumak yaudana aduga akhannana Jananeta Hijam Irawat ki akhannaba chefong oinasu akoigi 1997 gi September thadasu puthokchagi adumain tawdana akoigi ngasi internet da karida google da karida phangiba Jananeta gi ariba photograph sing asi ayhaki sanathong da khwaidagi ihan hanbo oina akoigi print form da akoi phongjagibani adugumba photograph sing adu ayhakna phangjagibasi khwaina su sakhang biribi leibakna sakhang biribi saisakpi ayekpam ningol chongtham ongbi Kamala Devi akoi isema Kamala gi mayumda haidi ichemagi ayekpam akoigi mapam gi family siga yam naknana haumin kaminarakpa aduna yamna chetna chemana thambiramdana akoigi photo singa senga chidi mayam loina mangna uba phangbire ahanbadadi Jananeta Irawat ki photo sumba leika haibasi yam tangna thoami masima ai mai kwagi mafamda thamjaningi ada hauzik ayhakna ijakiba likhidraba wari haiba saista maru oiba akoigi ningthaujam binoi hairibasi ningthaujam binoi sing hairibasi Jananeta Irawat ki akoigi ihau lalhau sida ga mari lainana pharaba matungda akoigi Manipur conspiracy haidana yamna maming leihiba akoigi India pumbada khangnagiba adumba Manipur conspiracy haidana case achouba case ama thoki mamukoi mayam phare haraga mi kayama jail thagi aduga pabung binoisi matamduda akoigi Manipur gi jail da nataba akoigi Alipur West Bengal gi Alipur jail da chahi taret akoigi mihata dana bandi oina leirubani akoigi tasengna magi matamdadi Jananeta Irawat ki akoigi left hand right hand oiba adumba miyoine ado adugi larik aduda likhidraba wari hariba larik aduda yawwa Jananeta Irawat ki saruk
ꯆꯦꯞꯇꯔ ꯑꯗꯨꯗꯒꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯍꯥꯛꯅ ꯀꯣꯟꯅ ꯈꯪꯖꯔꯛꯄ ꯋꯥꯐꯝ ꯈꯔꯁꯨ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯊꯝꯖꯒꯦ꯫ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯁꯦꯞꯇꯦꯝꯕꯔ 30, 1896ꯗ ꯄꯣꯛꯂꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ 26 ꯁꯦꯞꯇꯦꯝꯕꯔ 1951ꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯜꯂꯕ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯄꯨꯟꯁꯤ ꯆꯍꯤ 55 ꯈꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯍꯦꯟꯕ ꯑꯔꯣꯏꯕ ꯁꯔꯨꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯌꯥꯑꯣꯜ ꯏꯍꯧ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯋꯥꯔꯤꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ 1920 ꯋꯥꯏꯗꯒꯤ 1952 ꯐꯥꯎꯕꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯂꯩꯉꯥꯛꯂꯣꯟ, ꯁꯦꯟꯃꯤꯠꯂꯣꯟ, ꯈꯨꯟꯅꯥꯏꯂꯣꯟ, ꯁꯥꯍꯤꯇ꯭ꯌ, ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ, ꯃꯍꯩ ꯃꯁꯤꯡ, ꯁꯥꯟꯅ ꯈꯣꯠꯅꯕ, ꯅꯨꯄꯤꯁꯤꯡꯕꯨ ꯃꯅꯤꯡ ꯇꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯍꯟꯕꯅꯆꯤꯡꯕꯒꯤ ꯑꯅꯧꯕ ꯌꯥꯑꯣꯜ ꯏꯍꯧ ꯈꯨꯗꯤꯡꯃꯛ ꯖꯅꯅꯦꯇꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯐꯤꯗꯝ ꯂꯥꯏꯐ ꯑꯦꯟ ꯑꯥꯏꯗꯤꯌꯦꯜ ꯗ ꯀꯦꯟꯗ꯭ꯔ ꯕꯤꯟꯗꯨ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔ ꯄꯣꯏꯟꯠ ꯑꯣꯏꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯔ ꯁꯥꯏꯇꯦꯠ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯒ ꯁꯝꯅꯈꯤꯗꯕ ꯑꯇꯥꯡꯕꯅꯤ꯫ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯒꯤ ꯍꯤꯖꯝ ꯂꯣꯀꯅꯥꯊꯀꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯈꯤꯕ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯄꯣꯛꯄ ꯍꯤꯖꯝ ꯏꯕꯨꯡꯉꯣꯍꯣꯜ ꯅꯣꯡꯒꯥꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯆꯣꯡꯊꯥꯝ ꯅꯤꯡꯉꯣꯜ ꯊꯝꯕꯥꯜ ꯉꯥꯡꯕꯤ ꯗꯦꯕꯤꯅ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯐꯧꯁꯨ ꯆꯦꯡꯁꯨꯗꯨꯅ ꯅꯧ ꯌꯣꯛꯂꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝ ꯁꯧꯒꯥꯏꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯃꯅꯦ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟ ꯁꯧꯒꯥꯏꯖꯝ ꯑꯣꯡꯕꯤ ꯏꯕꯦꯇꯣꯟ ꯗꯦꯕꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯏꯔꯥꯕꯣꯠꯄꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯇꯨꯅ 1913ꯗ ꯖꯣꯅꯣꯁꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 7 ꯄꯥꯁ ꯇꯧꯈꯤ꯫ 1914ꯗ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯁꯃꯔꯦꯟꯗ꯭ꯔ ꯍꯥꯏꯕꯗꯤ ꯁꯅꯥꯖꯥꯎꯕꯒ ꯂꯣꯏꯅꯅ ꯙꯥꯀꯥꯒꯤ ꯄꯣꯒꯣꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯆꯠꯈꯤ꯫ ꯏꯔꯥꯕꯣꯠꯅ ꯁꯃꯔꯦꯟꯗ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯇꯁꯦꯡꯅꯗꯤ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯈꯧꯕꯨꯅꯥꯏ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯃꯁꯛ ꯑꯗꯨ ꯅꯩꯅꯔꯨꯔꯒ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯃꯔꯦꯟꯗ꯭ꯔꯕꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯖꯥꯎꯕ ꯁꯃꯔꯦꯟꯗ꯭ꯔꯅ ꯇꯝꯕ ꯁ꯭ꯀꯨꯜꯗꯨꯃꯛꯇ ꯏꯔꯥꯕꯣꯠꯁꯨ ꯇꯝꯍꯟꯕꯅꯤꯅ ꯃꯗꯨ ꯃꯤꯠꯌꯦꯡ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯧꯕꯨꯅꯥꯏꯒꯤ ꯃꯑꯣꯡꯗ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯅꯠꯇꯦ, ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯏꯔꯥꯕꯣꯠꯄꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯅꯕ ꯊꯥꯕꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯑꯃꯔꯣꯝꯗ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝꯅꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯕꯨ ꯄꯣꯛꯄ ꯁꯧꯒꯥꯏꯖꯝ ꯏꯕꯣꯆꯧ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯉꯝꯊꯪ ꯆꯠꯄ ꯗꯔꯕꯥꯔ ꯃꯦꯝꯕꯔꯅꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯄꯥꯕꯨꯡꯕꯨ ꯄꯣꯛꯄ ꯃꯙꯧ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖ ꯁꯅꯥ ꯍꯥꯛꯇꯛꯇ ꯃꯃꯤꯡ ꯆꯠꯈꯤꯕ ꯖꯦꯅꯔꯦꯜ ꯁꯧꯒꯥꯏꯖꯥꯝꯕ ꯕꯂꯔꯥꯝꯅꯤ꯫ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯁꯃꯔꯦꯟꯗ꯭ꯔ꯫ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯀꯤ ꯑꯃꯥꯡ ꯑꯁꯦꯡ ꯀꯜꯂꯤꯉꯩ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯂꯤꯡꯕ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯅꯗꯤ ꯄꯨꯕ ꯊꯥꯡꯕꯗ ꯋꯥꯔꯕ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯑꯉꯛꯄ ꯆꯠꯅꯕꯤ ꯀꯌꯥ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗ ꯑꯇꯩꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯔꯝꯗꯦ, ꯆꯥꯛꯈꯨꯝ ꯇꯤꯟꯅꯕ ꯌꯥꯔꯝꯗꯦ, ꯂꯅꯥꯏ ꯊꯧꯒꯜꯒꯤꯗꯃꯛ ꯈꯧꯕꯨꯅꯥꯏ ꯂꯣꯏꯅꯅ ꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯔꯥꯕꯣꯠꯅ ꯁꯃꯔꯦꯟꯗ꯭ꯔꯒ ꯙꯥꯀꯥꯗ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒꯁꯨ ꯊꯧꯃꯨ ꯅꯥꯎꯃꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯆꯥꯛ ꯊꯣꯡꯉꯝꯒꯅꯤ, ꯂꯨꯈꯥꯛ ꯆꯒꯨꯝ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯝꯒꯅꯤ, ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯏꯔꯥꯕꯣꯠꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯕꯣꯠꯅ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯆꯍꯤ 1915ꯗ ꯃꯍꯥꯛ ꯅꯣꯡꯃ ꯀꯅꯥꯗꯁꯨ ꯀꯔꯤ ꯍꯥꯏꯔꯝꯗꯅ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯁꯃꯔꯦꯟꯗ꯭ꯔꯒ ꯂꯩꯃꯤꯟꯅꯔꯝꯕ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯊꯤꯖꯤꯟꯕꯤꯔꯤꯕ ꯀꯥꯡꯕꯨꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯔꯣꯝꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝꯒꯤ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯇꯝꯗꯨꯒꯤ ꯏꯁ ꯕꯦꯡꯒꯣꯜꯒꯤ ꯁꯔꯨꯛꯁꯤꯗꯩꯁꯤꯗ ꯍꯧꯕ ꯏꯍꯧꯁꯤꯡꯗ ꯁꯥꯇ꯭ꯔꯒꯤ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯏꯔꯥꯕꯣꯠꯁꯤ ꯌꯥꯝ ꯅꯛꯅ ꯁꯔꯨꯛ ꯌꯥꯕ
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯛꯇꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯃꯥꯕꯨ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯤꯗꯔ ꯍꯥꯞꯄꯅꯆꯤꯡꯕ ꯇꯧꯗꯅ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯍꯧꯕ ꯏꯍꯧꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯛꯅꯔꯛꯈꯤꯕꯗ ꯏꯔꯥꯕꯣꯠꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯕ ꯑꯈꯪ ꯑꯍꯩ ꯍꯧꯖꯤꯛ ꯊꯦꯡꯅꯖꯩ꯫ ꯑꯗꯣ ꯏꯔꯥꯕꯣꯠꯀꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯍꯤ 100ꯁꯨ ꯁꯨꯗ꯭ꯔꯤꯕ ꯏꯔꯥꯕꯣꯠ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕ ꯆꯍꯤ 100ꯁꯨ ꯁꯨꯗ꯭ꯔꯤꯕ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯕ ꯀꯅꯥꯅꯁꯨ ꯌꯥꯎꯗꯔꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯒ ꯐꯣꯡꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯊꯦꯡꯅꯩ꯫ ꯑꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯗꯤ ꯑꯔꯥꯟꯕ ꯌꯥꯎꯏ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯋꯥꯠꯄꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯁꯤꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯌꯥꯎꯔꯝꯃꯔꯣꯏ ꯍꯥꯏꯕ ꯊꯥꯖꯖꯩ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯖꯤ ꯁꯃꯔꯦꯟꯗ꯭ꯔꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯏꯔꯥꯕꯣꯠꯁꯤ ꯅꯣꯡꯃ ꯃꯥꯡꯈ꯭ꯔꯦ, ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯦ, ꯃꯐꯝ ꯈꯪꯗꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯕꯣꯠꯅ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯝꯗꯝꯗ ꯃꯆꯣꯏ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯕꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯧꯃꯤꯁꯤꯡꯅ ꯍꯧꯔꯝꯕ ꯏꯍꯧꯁꯤꯡꯒꯤ ꯃꯁꯛ ꯅꯛꯁꯤꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯉꯣꯟꯗ ꯇꯥꯝꯍꯧꯔꯕ ꯃꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯇꯨꯍꯠꯄꯤꯔꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯦꯞꯀꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯣꯏꯗꯅ ꯁꯥꯒꯠꯍꯜꯂꯛꯂꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯗ ꯂꯥꯏꯔꯤꯛ ꯇꯝꯂꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯕꯣꯠ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩ ꯇꯥꯕ ꯂꯝꯗꯝꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇꯨꯅ 1917-18ꯗ ꯏꯝꯐꯥꯜ ꯌꯧꯔꯛꯈꯤ꯫ ꯏꯝꯐꯥꯜ ꯌꯧꯔꯛꯂꯒ ꯏꯔꯥꯕꯣꯠ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯕ ꯉꯝꯈꯤꯗꯦ꯫ ꯀꯪꯉꯥꯎꯅꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯅꯣꯡꯃ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯃꯥꯏꯕꯝ ꯁꯝꯗꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯅ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯝꯕ ꯏꯔꯥꯕꯣꯠ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯅꯤ꯫ ꯏꯕꯣꯇꯣꯟꯅ ꯏꯔꯥꯕꯣꯠꯄꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯁꯝꯗꯦꯟꯅꯁꯨ ꯏꯔꯥꯕꯣꯠꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤ꯫ 1918ꯗ ꯑꯃꯨꯛ ꯍꯟꯅ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 9 ꯇꯝꯍꯟꯈꯤ꯫ ꯃꯈꯥ ꯀ꯭ꯂꯥꯁ 10 ꯇꯝꯅꯕꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇꯝꯐꯝ ꯂꯩꯈꯤꯗꯕꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯃꯥꯏꯕꯝ ꯁꯝꯗꯦꯟꯒꯤꯗ ꯂꯩꯈꯤꯕ ꯑꯗꯨ ꯏꯔꯥꯕꯣꯠꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯌꯥꯎꯖꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥ ꯁꯥꯐꯣꯡꯂꯛꯅꯕꯒꯤ ꯊꯣꯏꯗꯣꯛꯂꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤ꯫ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯃꯥꯏꯕꯝ ꯁꯝꯗꯦꯟ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖ ꯁꯅꯥ ꯍꯥꯛꯇꯛꯇ ꯖꯤꯂꯥ ꯗꯔꯕꯥꯔ ꯆꯠꯄ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡ ꯑꯃꯗ ꯏꯝꯐꯥꯜ ꯁꯤꯜꯆꯔꯒꯤ ꯆꯤꯡꯅꯨꯡ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯃꯊꯟꯇ ꯅꯨꯃꯤꯠ 4ꯅꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯈꯤ ꯋꯥꯔꯤꯅꯔꯤꯕ ꯃꯥꯏꯕꯤꯌꯥ ꯇꯥꯝꯔꯥ ꯁꯤꯡꯍꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯁꯝꯗꯦꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯑꯐꯕ ꯁꯒꯣꯜ ꯂꯣꯏꯕꯒꯤꯁꯨ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯝꯗꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯤꯄꯥ ꯏꯕꯣꯇꯣꯟ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯑꯈꯟꯅꯕ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯁꯒꯣꯜ ꯀꯥꯡꯖꯩ, ꯃꯨꯛꯅꯥ ꯀꯥꯡꯖꯩ, ꯀꯥꯡ, ꯍꯣꯀꯤ, ꯐꯨꯠꯕꯣꯜꯅꯆꯤꯡꯕ ꯃꯁꯥꯟꯅꯁꯤꯡꯒꯤꯁꯨ ꯃꯃꯤꯡ ꯆꯠꯂꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯆꯥꯎꯈꯠꯍꯟꯅꯕ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯣꯇꯣꯟ ꯑꯃꯁꯨꯡ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯝꯗꯦꯟꯒꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤ ꯅꯠꯇꯕ ꯏꯔꯥꯕꯣꯠꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯇꯨꯅ ꯂꯩꯕ ꯁꯥꯟꯅꯕꯨꯡꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯜ ꯃꯁꯥꯟꯅꯁꯤꯡ ꯆꯥꯡꯌꯦꯡꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯃꯗꯨꯅ ꯏꯔꯥꯕꯣꯠꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯒꯟꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯕꯦꯗꯃꯤꯟꯇꯟ, ꯂꯣꯟ ꯇꯦꯅꯤꯁꯅꯆꯤꯡꯕ ꯃꯁꯥꯟꯅꯁꯤꯡꯗ ꯁꯤꯡꯊꯥꯅꯔꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯁꯛꯈꯪꯕꯤꯕ ꯅꯍꯥ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯕꯣꯠꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯅꯅꯦꯇꯥ ꯏꯔꯥꯋꯠꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝꯗ ꯅꯩꯅꯗꯨꯅ ꯏꯕ ꯃꯈꯜ ꯃꯈꯥ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯦ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯊꯤꯖꯤꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯀꯗꯕ ꯄꯟꯗꯨꯞꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯙꯥꯀꯥꯗ ꯂꯥꯏꯔꯤꯛ ꯇꯝꯂꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕ ꯖꯅꯅꯤꯇꯥꯒꯤ ꯆꯥꯎꯔꯥꯛꯄ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯄꯔꯤꯡ ꯑꯃ
ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯇꯥꯔꯤꯛ ꯌꯥꯎꯅ 1920 21ꯗ ꯀꯝꯗꯧꯕ 22ꯗ ꯀꯝꯗꯧꯕ 25ꯇ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯖꯅꯅꯦꯇꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯦꯀꯣꯔꯠꯁꯤꯡ ꯑꯃꯗꯤ ꯄꯥꯎꯗꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯄꯔꯤꯡ ꯅꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯕꯗꯨ ꯑꯩ ꯃꯈꯥ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯊꯝꯖꯒꯦ ꯃꯗꯨ ꯂꯣꯏꯅꯃꯛ ꯑꯃꯨꯛꯇ ꯂꯣꯏꯅꯃꯛ ꯄꯥꯕ ꯗꯤ ꯌꯥꯝꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯉꯅꯤ ꯈ꯭ꯋꯥꯏꯅꯁꯨ ꯇꯥꯕꯤꯅꯤꯡꯗꯕ ꯌꯥꯏ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯃꯔꯨꯑꯣꯏꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯊꯋꯥꯏ ꯌꯥꯎꯅ ꯈꯪꯕꯤꯅꯤꯡꯕ ꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯁꯔꯨꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯇꯥꯔꯤꯛ ꯌꯥꯎꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯒꯤ ꯈꯣꯡꯆꯠꯀꯤ ꯃꯔꯝꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯟꯗꯨꯞ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ